ꯑꯗꯨ ꯌꯦꯟꯖꯥꯡꯗꯣ ꯍꯥꯎꯔꯕꯕ ꯑꯩꯅ ꯊꯣꯡꯕꯗꯣ ꯅꯆꯥꯅꯨꯄꯥꯅ ꯊꯣꯡꯕꯗꯣ ꯍꯥꯎꯗ꯭ꯔꯕ ꯃꯌꯥꯝ ꯏꯪꯊꯝꯊꯥꯗ ꯁꯝ ꯇꯦꯟꯅ ꯀꯛꯄ ꯌꯥꯗꯦ ꯑꯗꯣ ꯉꯁꯤꯗꯤ ꯆꯥꯛ ꯊꯣꯡꯕꯩ ꯄꯥꯜꯂꯤꯁꯦ ꯑꯩ ꯇꯥꯔꯦ ꯑꯗꯨꯅ ꯑꯗꯨꯗꯤ ꯆꯥꯛ ꯊꯣꯡꯊꯔꯛꯑꯒꯦ ꯁꯤꯒꯤ ꯃꯅꯨꯡꯗ ꯇꯧꯔꯤꯕ ꯗ꯭ꯔꯤꯁꯁꯤ ꯃꯁꯤ ꯑꯕꯨꯅꯣꯅ ꯉꯁꯥꯏ ꯆꯥꯛ ꯊꯣꯡꯕꯗ ꯇꯧꯕꯅꯤ ꯑꯕꯨꯅꯣ ꯂꯥꯛꯈꯤꯖꯕ ꯃꯣꯟ ꯐꯦꯡꯍꯟꯉꯦ ꯑꯕꯨꯅꯣꯗꯤ ꯂꯥꯛꯇ꯭ꯔꯦ ꯑꯗꯨꯅ ꯑꯕꯨꯅꯣ ꯃꯍꯨꯠꯇ ꯑꯩꯅ ꯐꯦꯡꯖꯈ꯭ꯔꯦ ꯆꯥꯝꯊꯣꯛꯑꯒ ꯇꯦꯡꯊꯣꯛꯑꯒ ꯂꯣꯏꯔꯦ ꯑꯕꯨꯅꯣ ꯂꯥꯛꯇ꯭ꯔꯕꯅꯤꯅ ꯆꯥꯛ ꯊꯣꯡꯁꯤ ꯇꯣꯟꯅ ꯊꯣꯡꯕ ꯇꯥꯔꯦ ꯑꯗꯨꯏꯁꯨ ꯊꯦꯡꯀ꯭ꯌꯨ ꯑꯕꯨꯅꯥꯎ ꯅꯣꯡ ꯐꯥꯗꯣꯛ ꯇꯧꯕꯁꯤꯗ ꯔꯦꯀꯣꯔꯠ ꯇꯧꯍꯧꯗ꯭ꯔꯗꯤ ꯍꯌꯦꯡ ꯑꯃꯨꯛ ꯊꯕꯛ ꯃꯇꯦꯡ ꯄꯥꯡꯕꯤꯗꯦ ꯀꯥꯏ ꯍꯥꯏꯔꯛꯀꯅꯤ ꯑꯗꯨꯅ ꯔꯦꯀꯣꯔꯠ ꯇꯧꯒ ꯀꯔꯤꯅꯣ ꯌꯥꯝ ꯀꯜꯂꯤꯁꯤꯕꯣ ꯁꯤ ꯇꯣꯔꯕꯣꯠꯁꯦ ꯅꯣꯏ ꯀꯃꯥꯏꯅ ꯈꯥꯏꯅꯣ ꯉꯥꯡꯒꯦ ꯑꯩꯈꯣꯏ ꯊꯥꯡꯁꯦ ꯑꯃ ꯂꯣꯏ ꯁꯤꯟꯗꯕ ꯌꯥꯔꯔꯣꯏ ꯇꯧꯗꯣꯏꯔꯣ ꯏꯃꯥꯏ ꯄꯦꯝꯃ ꯑꯁ ꯑꯩ ꯚꯤꯗꯤꯑꯣꯁꯦ ꯀꯣꯟꯅ ꯅꯝꯃꯝꯗꯧꯅꯤꯗ ꯈꯔꯒ ꯇꯧꯔꯛꯄ ꯍꯥꯏꯔ ꯁꯤꯁꯦ ꯁꯤꯗꯩꯗꯤ ꯂꯥꯏꯔꯦ ꯁꯨꯃꯥꯏꯅ ꯇꯧꯒꯗꯣꯏꯔ ꯉꯁꯥꯏ ꯑꯍꯥꯟꯕꯩ ꯃꯦꯊꯠꯇꯣ ꯂꯥꯜꯂꯦ ꯁꯨꯃꯥꯏꯅ ꯏꯂꯥꯏ ꯂꯥꯏꯅ ꯁꯤ ꯌꯥꯝ ꯂꯥꯏꯅ ꯈꯥꯏꯕ ꯌꯥꯔꯝꯃꯤ ꯇꯣꯔꯕꯣꯠ ꯁꯦ ꯀꯌꯥꯝ ꯇꯧꯔꯛꯄ ꯍꯥꯏꯅꯣ ꯌꯥꯗ꯭ꯔꯦꯉꯣ ꯑꯩ ꯈꯥꯏꯕ ꯅꯨꯡꯉꯥꯏꯕ ꯂꯥꯛꯄ ꯂꯣꯏ ꯈꯥꯏꯗꯣꯛꯑꯦꯀꯣ ꯁꯦ ꯅꯣꯡꯈꯛ ꯇꯧꯖꯕꯗꯨꯁꯨ ꯌꯥꯝ ꯇꯧꯅ ꯈꯜꯂꯛꯑꯕꯗꯨꯒ ꯑꯗꯨꯅꯤ ꯀꯌꯥꯝ ꯈꯥꯏꯈꯣ ꯍꯥꯏꯅꯣ ꯍꯦꯛꯇ ꯈꯥꯏꯊꯔꯒꯦ ꯍꯥꯏꯕꯅꯤꯗꯤ ꯌꯥꯔꯦ ꯌꯥꯔꯦ ꯌꯥꯗ꯭ꯔꯣ ꯁꯤꯃ ꯈꯥꯛꯑꯣ ꯍꯌꯦꯡꯒꯤ ꯌꯥꯝ ꯂꯥꯏ ꯂꯩꯔꯝꯃꯦ ꯇꯣꯔꯕꯣꯠ ꯈꯥꯏꯕ ꯁꯤ ꯌꯥꯔꯕꯣ ꯈꯔ ꯇꯣꯡꯈꯠꯍꯜꯂꯣ ꯁꯤ ꯌꯥꯔꯕꯣ ꯒ꯭ꯂꯥꯁ ꯁꯤꯒꯤ ꯁꯨꯃꯥꯏꯅ ꯑꯣꯟꯕꯁꯦ ꯇꯔꯨꯛꯅꯦ ꯑꯩꯈꯣꯏ ꯏꯃꯨꯡꯅ ꯆꯥꯏꯁꯦ ꯉꯝꯖꯔꯣꯏ ꯆꯦꯡ ꯆꯥꯝꯕ ꯄ꯭ꯔꯣꯁꯦꯁ ꯍꯧꯔꯦ ꯍꯧꯖꯤꯛ ꯏꯟꯗꯛꯁꯟꯗ ꯇꯧꯕꯁꯦ ꯅꯨꯡꯗꯥꯡꯗꯗꯤ ꯅꯨꯡꯉꯥꯏꯇꯦ ꯑꯩꯈꯣꯏ ꯃꯩ ꯁꯣꯟꯕꯅꯤꯅ ꯑꯗꯨꯅ ꯒ꯭ꯌꯥꯁꯇ ꯑꯣꯏꯅ ꯁꯤꯟꯇꯣꯛꯑꯒꯦ ꯁꯤ ꯀꯌꯥꯔꯛ ꯀꯥꯝꯍꯟꯗꯣꯏꯅꯣ ꯑꯃꯨꯛꯇꯪ ꯀꯥꯝꯃ ꯃꯨꯜꯂꯅꯤ ꯆꯥꯛ ꯉꯁꯤꯒꯤ ꯆꯝꯐꯨꯠ ꯑꯣꯀꯦ ꯆꯝꯐꯨꯠ ꯂꯣꯏꯔꯦ ꯆꯥꯛ ꯂꯣꯏꯔꯦ ꯍꯧꯖꯤꯛ ꯁꯤ ꯑꯅꯤꯁꯦ ꯂꯣꯏꯔꯀꯥꯟꯗ ꯍꯦꯟꯖꯥꯡ ꯑꯃꯨꯛ ꯊꯣꯡꯉꯒꯦ ꯍꯥꯎꯕ ꯍꯥꯎꯇꯕ ꯍꯣꯔꯦꯟ ꯇꯦꯁ ꯇꯧꯔꯒ ꯍꯥꯏꯔꯛꯑꯒꯦ ꯁꯤ ꯑꯃꯨꯛ ꯈꯦꯠꯂꯁꯦ ꯑꯗꯨꯗꯤ ꯇꯣꯏꯅ ꯈꯦꯠꯇꯕꯒꯤ ꯇꯣꯏꯅ ꯇꯧꯗꯕꯒꯤ ꯚꯤꯗꯤꯑꯣ ꯅꯝꯖꯕꯅꯤ ꯍꯌꯦꯡ ꯅꯪ ꯇꯧꯗꯦ ꯍꯥꯏꯔꯁꯨ ꯑꯩ ꯇꯧꯏꯅ ꯄ꯭ꯔꯨꯞ ꯑꯣꯏ ꯌꯥꯅꯕ ꯂꯣꯏꯔꯦ ꯑꯗꯨꯗꯤ ꯎꯌꯥꯟ ꯊꯥꯡꯒꯠꯈ꯭ꯔꯦ ꯁꯥꯍꯜꯂꯦ ꯊꯣꯡꯒꯗꯣꯏꯕ ꯌꯦꯟꯖꯥꯡꯁꯤꯅ ꯀꯣꯕꯤ ꯊꯝꯆꯦꯠ ꯃꯥꯟꯕꯤ ꯁꯥꯛ ꯇꯧꯕ ꯁꯤ ꯀꯣꯕꯤ ꯊꯝꯆꯦꯠ ꯃꯥꯟꯕꯤ ꯂꯩꯔꯦ ꯍꯋꯥꯏ ꯊꯔꯥꯛ ꯈꯥꯃꯦꯟ ꯑꯁꯤꯟꯕ ꯃꯣꯔꯣꯛ ꯑꯂꯨ ꯇꯤꯜꯍꯧ ꯆꯅꯝ ꯁꯤꯡ ꯁꯤ ꯂꯣꯏꯅꯃꯛ ꯂꯩꯔꯦ ꯔꯦꯗꯤ ꯇꯧꯔꯒ ꯍꯧꯖꯤꯛ ꯑꯩꯅ ꯊꯣꯡꯕ ꯌꯥꯝ ꯍꯩꯌꯦꯅ ꯎꯠꯆꯕ ꯅꯠꯆꯗꯦ ꯑꯩꯁꯨ ꯅꯣꯡ ꯐꯥꯗꯣꯛ ꯃꯇꯦꯡ ꯄꯥꯡꯕ ꯌꯥꯏ ꯍꯥꯏꯕꯒꯤ ꯑꯗꯨꯒꯤ ꯏꯟꯇꯔꯦꯁꯇ ꯇꯧꯕꯅꯤ ꯑꯗꯨꯏꯗꯤ ꯊꯣꯡꯕ ꯍꯧꯗꯔꯒꯦ ꯊꯥꯎ ꯈꯤꯇꯪ ꯍꯩꯖꯤꯜꯂꯅꯤ ꯁꯨꯃꯥꯏꯅ ꯇꯦꯖꯄꯇꯥ ꯍꯥꯟꯅ ꯀꯃꯥꯏꯅ ꯊꯣꯡꯉꯤꯅꯣ ꯁꯤꯡꯁꯨ ꯑꯃꯨꯛ ꯍꯥꯞꯄꯦ ꯉꯥ ꯑꯣꯠꯂꯦ ꯇꯤꯜꯍꯧꯁꯨ ꯑꯃꯨꯛ ꯍꯥꯞꯄꯦ ꯉꯥ ꯑꯣꯠꯃꯤꯟꯅꯔꯅꯤ ꯐꯖꯅ ꯈꯔ ꯕ꯭ꯔꯥꯎꯟ ꯆꯪꯉꯀꯥꯟꯗ ꯍꯋꯥꯏ ꯊꯔꯥꯛ ꯍꯥꯞꯆꯤꯜꯂꯅꯤ ꯑꯂꯨ ꯍꯥꯞꯄꯅꯤ ꯈꯥꯃꯦꯟ ꯑꯁꯤꯟꯕ ꯍꯥꯞꯄꯅꯤ ꯈꯥꯃꯦꯟ ꯑꯁꯤꯟꯕ ꯀꯩꯅꯣ ꯌꯧꯔꯦ ꯑꯗꯨꯒ ꯁꯤ ꯁꯨꯃꯥꯏꯅ ꯉꯥ ꯑꯣꯠꯂꯅꯤ ꯑꯣꯠꯄꯁꯦ ꯌꯥꯝ ꯂꯨ ꯂꯩꯔꯝꯃꯦ ꯁꯤ ꯀꯣꯕꯤꯁꯤꯅꯦ ꯑꯣꯠꯐꯝ ꯂꯥꯛꯐꯝ ꯑꯩ ꯈꯪꯗꯦ ꯍꯥꯞꯆꯤꯟꯈ꯭ꯔꯦ ꯃꯆꯨ ꯍꯥꯞꯆꯤꯟꯈ꯭ꯔꯦ ꯍꯧꯖꯤꯛ ꯃꯥꯜꯂꯛꯇꯧꯔꯦ ꯑꯩꯅ ꯊꯣꯡꯕꯁꯦ ꯃꯣꯔꯣꯛ ꯃꯆꯜ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯁꯥꯖꯕ ꯈꯔ ꯍꯥꯞꯆꯤꯜꯂꯦ ꯑꯩꯁꯦ ꯆꯨꯝꯕ꯭ꯔꯥ ꯂꯥꯟꯕ꯭ꯔꯥ ꯈꯪꯗꯦ ꯄ꯭ꯔꯣꯁꯦꯁꯁꯦ ꯍꯩꯔꯒ ꯊꯣꯡꯕ ꯅꯠꯇꯦ ꯁꯤ ꯍꯥꯞꯆꯤꯜꯂꯦ ꯑꯗꯒꯤ ꯃꯔꯨ ꯃꯔꯥꯡ ꯁꯤꯁꯨ ꯃꯆꯜꯒꯤꯅꯦ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯁꯥꯕꯅꯦ ꯁꯤꯁꯨ ꯈꯔ ꯍꯥꯞꯆꯤꯜꯂꯦ ꯆꯦꯡꯅ ꯃꯁꯛꯁꯦ ꯈꯔ ꯃꯥꯜꯂꯛꯑꯦ ꯍꯧꯖꯤꯛ ꯊꯨꯝ ꯍꯥꯞꯆꯤꯟꯈ꯭ꯔꯦ ꯍꯧꯖꯤꯛ ꯊꯨꯝ ꯍꯥꯞꯈ꯭ꯔꯦ ꯍꯧꯖꯤꯛ
ꯃꯍꯤ ꯍꯥꯞꯆꯟꯈ꯭ꯔꯦ ꯍꯥꯎꯗꯣꯏꯔꯥ ꯍꯥꯎꯔꯣꯏꯗꯣꯏꯔꯥ ꯈꯪꯗꯦ ꯃꯩ ꯂꯩꯈꯠꯂꯒ ꯉꯥꯏꯍꯥꯛ ꯁꯣꯜꯂꯅꯤ ꯑꯗꯨꯒ ꯀꯥꯝꯊꯣꯛꯍꯜꯂꯅꯤ ꯁꯝꯖꯟꯕꯤ ꯈꯨꯊꯣꯡꯅꯤ ꯊꯣꯡꯗꯣꯏꯁꯦ ꯏꯟꯖꯥꯡ ꯀꯥꯝꯃꯦ ꯂꯣꯏꯗꯧꯔꯦ ꯃꯈꯨꯝꯁꯦ ꯍꯥꯡꯇꯣꯛꯑꯒ ꯁꯨꯃꯥꯏꯅ ꯁꯣꯟꯕ ꯉꯥꯛꯇꯪ ꯏꯟꯖꯥꯡꯁꯦ ꯑꯗꯨꯒ ꯍꯥꯎꯗꯧꯗꯤ ꯃꯥꯟꯗꯤ ꯃꯥꯜꯂꯦ ꯍꯥꯎꯕ ꯍꯥꯎꯇꯕ꯭ꯔꯗꯤ ꯈꯪꯗ꯭ꯔꯤ ꯆꯥꯔꯒ ꯍꯥꯏꯔꯒꯦ ꯆꯥꯛ ꯊꯤꯕ ꯂꯣꯏꯔꯦ ꯑꯗꯨꯗꯤ ꯆꯥꯕ ꯍꯧꯕ ꯌꯥꯔꯦ ꯁꯤ ꯃꯊꯪ ꯃꯁꯥ ꯃꯁꯥꯒꯤ ꯄ꯭ꯂꯦꯠꯇ ꯍꯥꯞꯆꯜꯂꯒ ꯑꯩ ꯆꯥꯛ ꯆꯥꯕ ꯍꯧꯔꯒꯦ ꯑꯗꯨꯗꯤ ꯑꯩ ꯆꯥꯕ ꯍꯧꯔꯒꯦ ꯏꯁꯥꯅ ꯊꯣꯡꯖꯕꯁꯤ ꯍꯥꯎꯔꯕ ꯌꯦꯡꯒꯦ ꯁꯤꯅ ꯉꯁꯥꯏ ꯑꯕꯨꯅꯣꯅ ꯊꯣꯡꯉꯝꯕꯅꯦ ꯑꯗꯒꯤ ꯁꯤꯁꯨ ꯉꯁꯥꯏ ꯕꯥꯎꯅ ꯊꯣꯡꯕꯁꯤꯅ ꯁꯤꯅ ꯑꯩꯅ ꯊꯣꯡꯕ ꯀꯣꯕꯤ ꯑꯗꯩꯗꯤ ꯍꯥꯎꯕ꯭ꯔꯥ ꯌꯦꯡꯒꯦ ꯍꯥꯎꯕ꯭ꯔꯥ ꯌꯦꯡꯒꯦ ꯆꯝꯐꯨꯠ ꯃꯥꯜꯂꯦ ꯊꯨꯝ ꯈꯤꯇꯪ ꯆꯥꯏꯁꯟꯒꯦ ꯏꯁꯥꯅ ꯊꯣꯡꯖꯕꯁꯦ ꯌꯥꯔꯝꯗ꯭ꯔꯦ ꯀꯥꯎꯉꯦ ꯑꯕꯨꯅꯥꯎ ꯉꯁꯤ ꯆꯥꯕ ꯌꯥꯎꯅꯤꯅ ꯑꯩ ꯂꯩꯔꯝꯕꯅꯦ ꯑꯗꯨꯒ ꯃꯥ ꯍꯤꯗꯥꯛ ꯆꯥꯕ ꯀꯥꯎꯔꯦꯅ ꯄꯄꯥꯅ ꯄꯨꯈ꯭ꯔꯦ ꯃꯥꯏ ꯈꯤꯇꯪ ꯋꯥꯠꯂꯦ ꯑꯩꯅ ꯊꯣꯡꯕꯗ ꯇꯣꯏꯅ ꯊꯣꯡꯕ ꯅꯠꯇꯕꯅꯤꯅ ꯆꯝꯃꯁꯨ ꯏꯁꯥꯅ ꯊꯣꯡꯕꯅ ꯍꯥꯎꯋꯤꯗ ꯑꯝꯅꯥꯡ ꯊꯣꯡꯕꯗ ꯑꯃꯨꯛ ꯌꯦꯡꯉꯒꯦ ꯉꯁꯥꯏꯗꯤ ꯍꯥꯎꯈꯤꯕꯅꯦ ꯍꯋꯥꯏ ꯊꯣꯡꯕꯅꯦ ꯉꯥ ꯊꯥꯛꯑꯒ ꯍꯋꯥꯏꯒ ꯉꯥꯒ ꯄꯨꯂꯞ ꯊꯣꯡꯖꯤꯟꯕ ꯑꯗꯨꯝ ꯍꯥꯎꯋꯦ ꯏꯁꯥꯅ ꯊꯣꯡꯕꯅꯤꯅ ꯍꯥꯎꯏ ꯍꯥꯎꯏ ꯍꯥꯏꯔ ꯆꯥ ꯇꯥꯝꯅꯤ ꯎꯄꯥꯏ ꯂꯩꯇꯦ ꯍꯣꯔꯦꯟ ꯑꯆꯥꯕ ꯃꯤꯗꯤ ꯀꯞꯄꯅꯤ ꯑꯩꯅ ꯊꯣꯡꯉꯤꯁꯦ ꯑꯣ ꯑꯗꯨꯒ ꯁꯤꯁꯤꯅ ꯀꯩꯅꯣ
ꯉꯥꯅꯨꯗꯣ ꯁ꯭ꯇꯤꯝ ꯇꯧꯊꯣꯛꯑꯒ ꯊꯝꯕ ꯄꯤꯁꯇꯣ ꯑꯗꯨꯗꯣ ꯑꯃꯨꯛ ꯊꯣꯡꯗꯣꯛꯄ ꯌꯥꯝ ꯍꯥꯎꯋꯦ hauwe rồi em hầu bông tụi bạn sang thùng sao xin ạ đúng kẻ cho nó khăn rẻ rồi nhưng mà thân luộc tao ông nuôi ao cả tạm dấu nó ngang thong này vậy, đó freestyle bắt thầm này ngang cha lạc thở vậy, đó xem cái test video vậy, tạm dấu thong vậy, mà mình chỉ ngang đâu cái, nên làm việc ngang đâu cái vậy cả, ngang ông test video vậy, tạm dấu nó thong vậy cả, cái nó đem kín chạy được ạ, hao này, em hao này. Không cái đó gặp nó năng nó học từ bên Giang đi lên mà chứ mà học chứ cái tôi kìa anh gì trai gì thế nào anh xin Giang dislike tôi này anh Giang tôi học và anh thùng rồi sao nó pan thùng rồi nó cái so rồi 이 끼는 사이즈 그게 뭐야? 어머. 바쁜 분들 드시고 싹 찜띠 야우들 현장에 또 많이 잡이.